Keno aning to bilo tilok aning thada biro. Hoji Manipur tholiba irang sinmaram moiraga Jiribam district ta hoji usi je mafam kharada Jiribam gi praja khara relief camp da lebiri hariba relief camp siga award passing ase hoi ka samdum kendra gi ningoina panjabada Niskan Singh chapang gi makhada koi gi team Niskan thaina hoi team amaka lejari hariba team adudagi angam ba koi na member sing dagi angam mateng khongo charaga hariba ngasi gi Jiribam da awana taraba relief ta leiba jaga sida koi mateng pangba lakchabani hari mateng sing adudi ngari sidi koi na direct imphal dagi pujare aduga ate alu tilhau ising thum haw angang chananaba biscuit toinana ujuji daka oiba boy kolom pension toinana yam maru oina nupi singi sanitary pad haiba sing ase hoi team member sing adugi side tagi angamba muteng panga hoi pujarpani pijabani toinana aroibada aina hajaning madi sarkar ujuji kuire akoise chahi ama henjale amna mawong mada leibase adu athu matamda haiba irang se lochan biduna nena taba manipur ama ing singna leiba manipur ama ohalasi haiba ofam ase team gi maikai dagi airang media gi thongda dokchari team Sikantana yai fare Kaisamthong Kendra gi kai khumnabada matik chanraba MLA mingoina panjarabada khoigi Nisikanta sapam gi timna khoigi lamdam lamna kilometer chaniga kunithoi hena lamna leiba Jiribam lamdam gi irecha mayambu awana tarba kayada nungsibiduna mayam khoigi MLA gi timna angam mateng pangbirakuna khoigi Chingnong lakai gi primary school relief camp bu nungsibiduna mateng pangbirakliba asigi damakta su ayahangna inmate singi mahut silaga committee gi convener amoina lengbirikba khwai kunma pusu hagatba phongdokchari amasung ikai khumnaba phongdokchari matungdasu MLA gi timbu matam punamakdasu mayamgi mateng pangba ngamba oibiu haina isori mafamdasu khulona khuramjari ngasi Kaisamthong Kendra gi MLA Nisikan Sapam gi timna angamba aikoi gi isagi on pocket gi puthok ngaraga jirida awaba tariba relief camp da leiriba ichinau paipumna mapu mateng pangbigani haiduna lengbirak liba isinau singbu ahanba muktada thagachari aduna aikoigi hauji relief camp da leiriba condition sisu yamna wai 2023 dagi tholakiba thongdoksiga mari leinana mafam sida yamna khudongchadaba condition amada mayoknari masi aikoigi Manipur government gi maikai dagi su atuba matamda shanti pubiraknaba aikoigi relief camp da leijariba investment gi side tagi su Manipur sarkar da aikoina masi yamna request tawjari aduna makhatana masi thon bidanaba amasung khara atuba matamda solution pubirak tuna shanti hanbira u haiba wafam ti thamjaraga loisinjare